Nepalda Churchanpur District Police na Waikong Police Team ta sinarakre. Amasung Rissikanta Nepaldagi December 13 thoraklaga Mizoram romdagi Churchanpurda changlakhiba oigani haidi. Kurumjari SCB Pm-Istv tabir basingbu taram naukchari pau sandokna pijari. Kuki khulai paibasingna faraga hatkraba kakching khuna uchan makhongdagi mayang lambam Rissikantagi thawai yaudraba hakchang ngarang numidang athengbada Churchanpurdagi Churchanpur District Police na khusinnarakre. Rissikantagi thawai yaudraba hakchang adu Fogakchau Ikhaida leiba Fogakchau Ikhai Police ki OC gi team amadi Kangbaida leiriba Garwal Rifle gi mamangda Churchanpur Police ki team na Waikong Police ki team amada Rissikantagi imung manungi miyoi singda verify tawhalaba matong Waikong Police ki team da khusinnakhibane. Ngarang numidang chaurangna pung 8 makhai tarakpa aduwaidagi Rissikantagi thawai yaudraba hakchang Churchanpur Police ki team amana Churchanpur Hospital da postmortem tawba loiraba matungda khusinaragani haiba pau pirakpadagi Phagakchau Ikhaida leikidraba Rissikantagi pokminaba mayamba Mayang lambam prem pokminaba mache Moirang Them Ongbi Asalata Bajihangi machanupi Rissikantagi mache Mayang lambam Ibem Chaubi Mapa Chaugi machanupa Rissikantagi mayamba Mayang lambam Rohit ka loinana Waikong Police ki team amaga loinana Rissikantagi asiba hakchang purakpa ngaiki. Numidang athengba chaurangna pung 8:40 rom tarakpa aduwaida purakle haibadagi Rissikantagi mache aniga loinana Rapid Action Force Fogakchau Ikhai Police ki OC amadi makha thaba police personnel sing Waikong Police ki lakpa team aduga loinana Garwal Rifle ki kem lairiba Kangbai Bazar fawba khongna chatuna purakliba asiba hakchang adu Rissikantara haiduna verify tawhanki. Verify tawba aduda atopa kanagumba lakminariba imung manungi miyoi sing amadi mafam aduda pawlogba lakiba media gi miyoi sing fawba Fogakchau Ikhai Bazar gi checkpoint tagi makhatana buffer zone ni haiduna mafam aduda duty tawriba Garwal Rifle na changhandana changhankriba miyoi sing ngai handuna thamki. Pungkhai ama rom changna verification tawraba matung purakliba hakchang adu Rissikantani haiba changkhriba mache ani aduna verify tawraba matung Waikong Police ki team da khusinaduna Waikong Police ki team aduna Janems ki morokta thamnabagidamak mafam adudagi gari amada chaurakna pung 10 makhairom tarakpa aduwaida pukhi. Rissikantagi pokminaba mayamba premna Rissikanta karamna Churchanpurdagi Laikibano haibagi matangda paumishingda fongdorakhibada laikidriba manang nupa Rissikanta Nepalda CPET ki thabak tawduna irang asigi mamangdagi leirakhibani. Irang asi thokthringai Churchanpur Torbung headquarter dagi chingu haukipka chahi 8 lom manang nupaga mari leinabaga loinana luhongnaba haiduna imung manung ani wari loinaduna leirakhibani. Adubu irang asi lakhibadagi manang nupa makhatana Nepalda changkhre nupi aduga makhatana makhoi anidi adumak pau faunoduna leiramki mamang chahigi December 13 mahak Nepaldagi thabak resign tawduna tholakhi. Mahak laikhidraba matungda khangba ngamkhibani mahak Sisipurda lei haiba asisu makhoina imung manungda pau pirakpa leite. Manaw nupa Rissikantana matau karamna Sisipurda yauramki haibagi matangda wafam kayasu fongdoklakhi. Rissikanta ji aiga hek pominaba aigi khagi nauni mana Churchanpur chang kani haibaje akoida information ambo laite koina sum thijinba matamda maji Nepal dagi direct Mizoram lomda lakpa male Mizoram dagi maji direct Churchanpur changi bani som dagi changba oiramba targadi mayamna check post mayam lairi security mayam laibane mangonda athingba apanba khadi laigani haibagumna asomdagi changpa male December gi date 17 da Nepal da magi company da resign piramaga thado matungjida January gi date 19 jida babaji da mana pau phore ai sumai tawdana Nepal da laiye
aduna baba ai sumai tawdana sisi tawgani baba da juma information pi de haitare ai su sampur da lai aduda tawi haiban ai gi mota di masi moi masen khara chanai naba tuhnaba gi mong ju haipen man bagum ju tawi ai gi mota ko haidi wari ji taw matam da ngarang phone record ma'am loba matam da adogi moina tamai ba pau jiga adogi thoi ba crime na pung tare nipan da thokre aduga moi asom da gi pau pirei bana ahing gi pung 1:30 adumai pirakpane pung ani taram da adoi da ko Paumi singna hangba wahangi paukhumda mache amadi mayamba anina fongdoklakibada imung manungna asiba hakchang laukiroi JSC na leplakpa warep na aroiba oigani haiki Koi JSC na talibada mando adu phangom batamna logane adu natrigedi lowiro JSC na lebak pado akoi di mayamgi JSC na semok pado adui matungina akoi lepsarani hujikti akoi sana receive tawe haiba wani adu yumda dead body di logiro Ministry of Education ke mityang makhada Kendra Vidyalaya Akampat Khurai Lamnong Bazar na sinduna pariksa pe charcha lisingani kuntaruk amasung National Parakram Diwas ka mari lainana inter-school written quiz competition KV Akampat Khurai Lamnong Bazar da pangthokre competition aduga mari lainana KV Akampat Khurai Lamnong Bazar ge principal in charge Binay Yumnamna chahi khudigi pangthokpagum handak chahi gi oina Imphal East district ta leiba school gi mahairoi tara puna mahairoi chamana saruk yaduna operation sindurda yumpham oiduna pangthokpani mahairoi asi Mahairoi Singda Operation Sindurgi Maramda Khanghanaba Pandamda NCERT question amasung answer ki piraktuna competition asi pangthokpani haina su phongdokhi Sida life ki challenges me amsi kanna hotnaba thauna phaba aduga give up tawdragadi akoi soidara mai pakani habagi message ni aduga koi ngasi gi quiz competition si group anini group khudingi prize winners first second third position akoi lokhachagani Aikoina lingjal manada badagi isagita khalingai danga sidi mitop singna thengkhang kayada chaitheng piraktuna nongma kangdana misi mina amadi leiba kaiba yabagi fibamda lakli masi aikoina Jackson Firepta lepminaduna aikoigi leiba kanana ba hotna minarasi haina maigai ngakpa teamgi commander takhelambam nungsina haikre wafamasi afaba kunai ama purakna ba hotna bada aikoi khudingmak amata oina lepminabagi pandamda semkiba khoizuman apunba chawkhat thorang lup lingkhat kibagi ani suba mapokumon thoramda haikibani Positive activities lead to our prosperity haiba wakalonda khoizuman kolen playground ward number 3 da pangthokiba thoramadu da president Kaktal Kaithen them Leitang them dita yaungna kholgi masaknai ba myoi kayasu sarukya ki khoizuman khungangi ahal oiraba khangatlaba ahal chama yankhaida khudol pot khusin nakibaga loinana mathau fazana tawba myoi singdasu certificate piduna pukning thogatki takhelambam nungsina makhatana yelhomi oiriba mitaina jackson ba wat padagini ngasi mitopna langoi chansilakli ba asi asuk waraba matam asida aikoi masal aigini magini haiduna leibagi matam oidre aikoi punsinba matam oide aikoigi tungi mirol singbu mating leiba masafaba kunai ama oinana ba hotna minasi hairaduna lingzen manada ba aigi migi khaidoktuna thabak tawba toklasi hainasu makhataki Masa ki phangban munana bo honaringai amaga lingjen manadringai da awana landara khibadu maina Manipur su tangdu leita handribase aipoina section phire wal hobadagi ngasi mina hausa thengkhang kaya da awa piri ngasi haibu Mr. Manipuri mafam kaya da ban daudana laikhidraba thawai adu gidamak inauri sikanta gidamak mafam khudimuk ta khoi nuai da phongdoli darka leiba khudimak aipoina pangbang ngam khudimak mai kanbatim su matam chuppa khoijuan gidamak ta lepli haidra commander moina miyamda Malemda akanba furup kaya lairiba asigi masage lining laisolbu ngaktuna thamba furup khakta oiba ngamlibani aikoisu isagi lining laisolbu mapangal kanhanduna isagi saktam kanjanaba hotnaba tangai fade haina lining thau sanamahi temple board Imphal gi member secretary Maisnam Sivadatta Luwangna haikre wafam masti kanglai ina yotkhatpa loop nambolna ima panthoibil sanglen ama Sangabagi Thoramda Haikibane
Ima Panthoibi Higaram Kaithel Nambol Makha da Sanglen Sangabagi Thoram Aduda Director CDC L Surjit Amadi Deputy Registrar Manipur University of Culture and Tomal Mangang Amadi Lam Katpiriba CA Sanjoy Su Sarukyake Sibadata Luwang na Makata na ngasin Nambol Maikaida Asanba Mityeng Amaga Loinana Matam Adugi Ahalsing na Yoktuna Tambiramba Lining Laishol Amadi Chatnabi Kaya Asibu Ngasigi Mirol Aikoina Makata na Mapangal Kalhanba Tangay Fade Isage Lining Laishonbu Yokatuna Tamba Haiba Asi Tawdaba Yadraba Tabak Ama Oirakli Maram Aduna Ngasimak Aikoi Isage Lining Laishonbu Mapangal Kalhanduna Amadi Paksana Sandoktuna Aikoigi Chatnabi Amadi Lining Laishonbu Ngakuna Tamlasi Hainasu Makataki Malayam the Huzik, Kanakan Furuk Mayam, Mapang, Kaliba, Logi have the Tobung of Mayam say. Puna Maxigi, I could check Pire, whatever Lori Bishin said, like Shandagin Habits of Bigadovani. I think Balashangama Minasi Habits in the Queen. I think Balashang Habasida, a Queen and the Sili Bishilsika in Hydra. Like Shangsida, I could gi Tamjanapum, I could gi culture gi, Inatki, lining you over Mayam, eating from Warakanda. Made to the Kogi, like Shanguna Poliba, Mapum sing Mayam to the lady of Mayam sing Mayam. Alaman sing Mayam, Tamira Mibasi, Pukai Langai Mayam say. Tung the Lakado generation now. Come on, Torga Kogi. Kanglay ina yo khatpa luf nambolgi president and Tomal Mangang na isage lining laison fagatna ba hotnabada nambol maikeda kana hotna jariba asigumna lub asina ngasidi miyamgi apambagi matung ina lining laison asibu yo khatpa pamjaba miyoy kayana lam katpiduna mafam asida panthoibi imagi laisang ama sabangam jabani Makata na sumiyam na aikoigi lining laison yokatuna paksa na chatnaba ngamnaba hotnaminasi haike. Sanglin Sangabasi, Mapungpana, Masamana, Ekoi Quite Pumapu, Sigona, Pong, Vibukolina, Inati, Lining Chelsea, Hena, Bangal Loxing, Tona, Hapina Vidamuta, Magin, Anukia Kada, Ganglina, Kupuluna, Pony Jabukalina, Gona, Pony Jari. Kanglay Puwari Kongo Libagi Tankakamada Tripuragi Mafam Singda Tariba Igi Mari Sing Manipura based over Lup Mangana Koina Chatuna Yingsin Kre Loinena Anti-Narcotic Drug Organization Kanglay Paki Maikaidagi Makal Kayagi Lyric Sing Library Amadi Akhanaba Singda Kusina Kre Kanglay Puwari Kongo Libagi Tankakamada Manipurgi Mapanda Choijaina Takraba Singi Igi Mari Sing Kongo Libagi Tankak Amada Numit Manganigi Kongchata IPSA KSA Justice Committee Loya Lup Amadi Wangkai Memorial Trust na mafam da tariba mitay Singapore na faminaduna inat ki fije chakcha amadi culture singi ngak na chatlibra haibagi matangda punna faminaduna wata naki Kongchat aduda Kwai Durga Nagar Mandap Laikai dagi Ima Maira Paibi ge President Ningombam Ningol Mangsatabam Ongbi Binotana mitay khara tariba sida Manipur dagi Oza Singna Thagat Pirakpa Asi Apen Bapoi Mayang Lebak Asida Mitay Mayak Tambagi Tabakana Hotnari School Pumna Makta Mitay Mayak Yahan Biyu Haina Langakta Taksele Class 1 Dagi Class 8 Fawa Mitay Mayak Asi Bengali Maronda Yaurame Madu Hauzikti Yaukidre Haina Sufungdoki Akoy namu sarkar akoy haigat sabasina akoy maitai mayak se oina happy wana ase akoy oza su leita ba haitare maitai mayak tambase akoy gi hagolei ba ichai su akoy gi danozing ge loina tamhanningi khanghanningi akoy maitai gi ijati akoy gi culture akoy gi dress akoy maitai heba maitai akoy maitai se akoy gi dress na akoy gi ijati inat ngaksaga dabane Naso Awang Ward number 2 dagi Pukrambam Itoy Elias Toybana Iba Soidon Haina Mingtonba Larik among a si Nacho Bazar Community Hall da Fongkre Larik Fongbagi Thoramadu da retired teacher Sapam Kumar Nacho Gram Panchayat ke Hanagi Pradhan and Ranjit Social Worker El Sanapi Sak Sericulture Department Bishnupur ge Inspector Asem Susilana Chingba Myoy Singh Sarukyaki Haribal Larik Aduki Maramda Sapam Kumarna Masak Taklabatungda Pukrambam Itoy Elias Toybana Soidona si Chavada Hakchang Soktaba Har Amadi Til Hidak Sizina Dabana Wa Anabana Sembani Hariba Wa Anabasing Asi Chingdagi Chingmi Singna Puraklaga Sembani Masina Ching Amadi Tamgi Economy Fagathan Badanatana Ching Tamgi Nushinaba Mari Tambagi Saruk Amasu Oiri
Soidon yonbi ima ibel sing macha masu larik tambata natana chara nongkhanaba kayasu yauribani soidon asi nutrition value wangbata natana hakchang da kanaba kaya masu piriba asibu kupna thigatlaba matung ngasi aina larik asi fongbani haike larik asina soidon gi magun hengalaklaba oiresanu haina su fongdoki masi khoi gi hakchang gi sing da su sokhandaba sang da asok apan kaya su lai hande aduga masi semba matam da su matam kaya su sangde aduga amarom da masi economic development da su masina yam promote toba heli amarom da hairega soidol asi yamna tangwa posak amani aduna tungda laiba hawga laiba satra satri sing na su khangja haninge masi gi maram si masi yamna kanaba mioi bai khoi gi damakta di masi thadok pa yadra ba posak amani haijaninge Tripura lenga ke loisangama oiriba ICA gi mateng lauraga Avoinagar puthiba Welfare and Cultural Society na sinduna January 18 dagi kunhumdoi fawba numit mangani chupna chatharakpa 13 suba Avoinagar puthiba Depta Barigi Lai harawbagi thoram ngasi loshilagani Jatkiba January 18 lai ikaubagi matung hongnabi matung ina laitin laison gi thabak loishilaga makhal mathel gi thoram kayaga yauna jagoi isai thangta stick dance na chingba pangthokki humni chanba numit ki thoramda takhengi ningthau pradyut ki sorde barma saruk yaduna lai khurumbaga loinana lupa lakh ama iputau puthiba gi laida kalamki thoramga mari lainana manipur gi saknai rabi folk singer benita laistram sori shenjamna chingba isagi performance tauki thoram aduda asam amasung manipur dagi su artist kayana saruk yaki Huzagatemba break amatang langminasi. Nungsit nungsa amadi ay nga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Dada Yeme maki gano azab thammo Sige yung say, next time din na check sin na laksila ka tamlo ba ni ne? Dadarang se, juhar haba ka amta kiderbo. Asum na, mayam na machalbo na option lugum. Masige yung masibu, aso yung ang ko kada batagi. Next time din na napseli. Next time din juhar haba din na top na basim bani. Zaman technology siya na bana, concrete ka top na tinaba matamda. Kapam na ang mukha angle adli. Next TMT, strength is in the way. Honglagli ba pun sige lambi sida aray ba chaba yaba makai sa sindari. Adone hidak langthak kayam sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung makha tarapa pauda Kathokpaga loinana khunai yaifana bathaba kaya pangthokpagi damak social work ki lamda Indo Vietnam Friendship International Award lisangani kunmanga amadi Bharat Ratna Dr. VR Ambedkar National Award lisangani kunmanga gi mana phanglaklabi tauthong khunau dagi irungbam ongbi Ranibala Devi okpagi thoram ama kuku from Top Dusara Navodaya Road Yaral Patanga se pangthokre Malem gi nupi khunai amadi Democratic Women's Front DPF na kusam nana sindona pangthokiba thoram aduda DPF ke advisor Ima Hema Devi DPF ke president Dr. Narengbab Rajiv Kumar Democratic Women's Front ke president Khundong Bam Bazani Devi writers Dr. SK Angambana athoiba mithung lensing oina sarukyaki amadi irungbam ongbi Ranibala Devi da nat ki oiba fi amadi khudol pot piduna taramna oktuna ikai khumnaki DPF ke president Dr. Narengbam Rajiv Kumar na phongdokibada Manipuri khunai hauzik yamna luba fibam da lairi hingminariba furup khodingmak hi ahoba amada tongminaraga hobadagi hi aduda changlakliba ising adu magi apamba mawongda ising kanthoknaba hotnaminaba ahoba mapung fana thingminabagi wakhal leitaba aduga chapmanari maram asina lairiba ekhoi mayam punsinaba amadi thokliba isu sing thengnaminaba changi hausik isagi iramdamda furup amagi miyoi lising humpu henbana lanjanariba leibakni masi kananaba political parties singasi nattaba regional political party yamna maru oi hainasu DPF asina hairagli Ipai puna
फजना लाइरम ने थमबा किरो मापन क्वेश्चन लगा पन्ना आगा यामना सेक्शन थमजरबिबा फजकरबा हिमालय मणिपुर से खुरकी इन लाइ साबा कांग दे लिन चंबा सुगम मयाम सिंसन गसी मणिपुर से पुलप मांगन रबि मचा मा होए हाइबसे अखोय अमतंग मिकअप थोमिना साइजबन आई इस लोइन ngaure ठिकादार सु ngaure मंत्री मंडल सु ngaure सिविल सोसाइटी मरक सु बहुसन सिंगदब सु म्याम याउरी इमा मेरा प्राइवेट मरक सु मय सिंगदब म्याम याउरी सिम तु सिमिना जाबने आई हाइबसे तो थोगा आई कोय जे को थोक साब अरोइबदा मरोइ पाव मुखना पिजरी मयांग लंबम ऋषिकांतगी हक्चंग ngarang numidang athengbada Churchandpur district police na Waikong police team da sinarakre amasung ऋषिकांत नेपाल दगी December 13 tagi thoraklaga Mizoram rom dagi Churchandpur da changlakhiba oigani haidi Project Fawagi oina ISTV na pizza pa pau matang asla lo sinjare mityang tabir pumna mapu amukana krumjari